Commission of Inquiry na kay haigebu hairiba thodok yamna mamutana khangba haiba acquainted fact to the acquainted oiba yamna mamutana khangba mi singduna haiba affidavit si pibiu haibane ado itagadi aina dispatch person oiragasu Commission of Inquiry Manipur Violence lisingani kulumdoi gi affidavit pisin bagi aroiba matam lakliba January 13 phawba sangdokle masi phawbada pisin khibe affidavit sing asi achumba ngakta oigani haiba leite taseng namak thokliba gazette notice asi gana pathap wangbada pisilakpa affidavit sing lawroi Khwaidagi marudi commission na victim singi mangkiba malchang amadi lekhitaba singi compensate tawbagi wapam nakai singna leite commission gi maru iba pandamdi irang sigi haurakpham amadi asengba achumbadu thigatpani maram maduna affidavit sing asi victim khakta oigani haiba leite hingsa sibu mitna khongna uhouba amadi taba miyoi singna isa gi asengba achumba sing adu affidavit ona pisilahubur changi loinana irang sigi haurakpham achumba puthoknabagi dabak thokliba gazette asigi niyomda marik chumba affidavit pisilahubur su changi Kaptuna lau khonglaga leibana kanaba phangloi achumba puthokpa ngamloi hiram sida hena kupa warol khangminase Commission of Inquiry Manipur Violence 2023 ga mari lainana RK production gi rom dagi mayam da information pizza giba last date adu extend tawre loinana telaba matam khara jigi manungda aikoina kaidauba yai haibadugi special program ama oina ngasi aikoina tanabagi tanja lojariba asi advocate sorokhaibam Ravindrani isagi achinba kaya kaithokpiduna RK production da matam phibi pagi damak ojabu thagachari oja question do ina direct lecture again Akoina Haujik Commission of Inquiry Manipur Violence 2023 ki last date asi 4th of January 2024 oiramba adu ngasi day 24th January 2024 gi matam extension ma pipire masi extension phangak paje kamaina phangakibano mase kanone akoigi public mayam singsidagi thazal hogdaba haidi affidavit si 45 days gi manungda thazal kadobani haina 45 days si last 4th January is the complete way last date way the last date where about phawda okay mungagi mi mayam dispatch person mayam singi choiba dagi mi mayam gi awa tariba mayam singsi complain or man hiding ba koi ge mayam singi masing mayam singa volume siga yengo kanda thazal aiba affidavit sina yamna masing handaba akhoi gi Meitei side ki oiro asona kan gi any side tagi aduna masiyumba mayam singsta public singsina madugi do hujiki si shanti leiba lebak su oidribini na mai magi hingna ba or lan gi kan kai toinga sida public awareness wat panina masigi affidavit pisan na bagi wakhalon si su leijadaba aduna maram oidana ngisagi affidavit si ayam na pihoba ngamdaba aduna ai akhoi affidavit si piu kholo haibi wari mli tai kamain to bono hai kan last date oidore natraga last date oikhre na tabas desta adoi ta gadi affidavit ama pi matam sida mana piribe affidavit si statement si ngisagi affidavit education center sida leire duini wari leire kanda draft toga ngisagi madugi da appoint toriba ngisagi ward commissioner duna sign togudoriba ward logodoriba si process ama hekta minute amani da togbiya da magi wari si liduini maitron leire kaduini type togudui sina kano togduini an mana ngangi ba si emotional oibani na madu thukat na hekta tambang amda situation mayam leibani na hekta nongmada affidavit center amada mani manga de hen pi basu ngamda situation ama thengnei aduna maram oidana angle mayam dagi ngisagi ngatamsi katang sangduk piu na tata gadi ngisagi justice to kano to deny to gadure haiba praja singsida haining ba thamning ba wafam mayam sing thambang amda bagi adugumba khodong chabadu kitang sangduk piu haina angle mayam dagi lakpadagi masigi si sangduk pirakpani haina I thamjage Oza tang mari hogiba tang mari ahambagi piramba deadline je si phawpada maigai ani maktagi maigai ani haina nainaba tare Manipur gi hauji leriba situation jida maigai ani maksidagi masing kaya muk dumane affidavit submit tawnarakti mase official oiba kanoni masi official oiba si akoina pangbasidi unofficial oiba haitare mina hairaga tabni here sheni adubu haire ibasingdu reliable sources tagi oibanina akoina madu thajaroi habisu leite thajaba tai adubu matamduda ID at the time of the kanoto ba akoi last date last 4th January gi matam stage da laiki basi
ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯅꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯁꯝ 20-30ꯗꯒꯤ ꯍꯦꯟꯗꯕ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯒꯤꯅ ꯁꯝ 700-800 ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯃ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯑꯣꯖꯥ ꯃꯌꯥꯝꯅꯗꯤ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯅꯔꯦ ꯑꯗꯣ ꯂꯤꯒꯜ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯐꯤꯗꯦꯕꯤꯠꯁꯤꯡꯁꯦ ꯚꯤꯛꯇꯤꯝꯁꯤꯡꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯏꯈꯠꯐꯝ ꯊꯣꯛꯄꯅꯣ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯦ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯃꯁꯤ ꯊꯝꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯐꯤꯗꯦꯕꯤꯠꯁꯤ ꯄꯤꯌꯨꯅ ꯍꯥꯏꯕꯁꯤ ꯑꯐꯤꯗꯦꯕꯤꯠꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯀꯔꯝꯕ ꯑꯐꯤꯗꯦꯕꯤꯠꯅꯣ ꯍꯥꯏꯕꯁꯤꯃꯒ ꯑꯩ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯣꯏꯁꯟꯗꯣ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯦꯐꯤꯗꯦꯕꯤꯠꯁꯦ ꯄꯕ꯭ꯂꯤꯛꯁꯤꯡ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯕ ꯀꯦꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯁꯥ ꯃꯁꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯅ ꯑꯩꯒꯤ ꯄꯣꯠ ꯃꯥꯡꯈꯤꯕ ꯑꯩꯕꯨ ꯍꯥꯠꯄꯤꯒꯦ ꯇꯧꯔꯛꯄ ꯍꯥꯠꯂꯛꯄ ꯈꯣꯠꯂꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ FIR ꯀꯌꯥ ꯂꯩꯔꯦ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯥꯏꯒꯤ ꯀꯔꯝ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤ ꯇꯧꯕꯤꯅꯣ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯗꯤ ꯃꯩꯇꯩꯁꯤꯡꯅ ꯍꯧꯕꯅꯤ ꯀꯨꯀꯤꯅ ꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯒꯅ ꯕꯤꯡ ꯑꯦ ꯃꯩꯇꯩ ꯑꯣꯏ ꯀꯝꯃꯨꯅꯤꯇꯤꯗ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯔꯨꯔꯒꯅ ꯃꯩꯇꯩꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯕꯅꯤ ꯍꯥꯏꯒꯗꯣꯏꯕ ꯑꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯕ ꯑꯣꯏꯔꯒꯅ ꯀꯨꯀꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯂꯩꯕꯅꯤꯅ ꯑꯣꯊꯣꯔꯤꯇꯤ ꯑꯃꯅ ꯃꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯥꯏꯗꯤ ꯄꯨꯂꯤꯁꯅ ꯃꯤ ꯑꯃ ꯍꯥꯠꯂꯨ ꯃꯇꯝꯗ ꯑꯃꯅ ꯍꯥꯠꯇꯦ ꯍꯥꯏ ꯑꯃꯅ ꯍꯥꯠꯂꯦ ꯍꯥꯏꯕꯗ ꯊꯤꯖꯤꯟꯒꯗꯕꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟꯅ ꯇꯧꯗꯣꯏꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯑꯃꯅꯤ ꯃꯁꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯊꯤꯖꯤꯟꯒꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯊꯤꯖꯤꯟꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯥꯅ ꯎꯍꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯁꯥꯈꯤꯁꯤꯡꯗꯨ ꯁꯥꯕꯣꯟꯁꯤꯡꯗꯨ ꯄꯤꯔꯛꯑ ꯃꯇꯨꯡꯗ ꯑꯗꯨꯒꯤꯗ ꯕꯦꯁ ꯇꯧꯔꯒ ꯊꯤꯖꯤꯟꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕ ꯄꯣꯠꯇꯨ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯒꯗꯧꯔꯤꯕ ꯑꯩꯅ ꯆꯤꯟꯗꯅ ꯆꯨꯝꯃꯤꯗꯪ ꯍꯥꯏꯕ ꯑꯗꯨꯒ ꯆꯨꯝꯃꯤ ꯍꯥꯏꯒꯗꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯑꯣꯏꯕ ꯁꯥꯈꯤ ꯁꯥꯕꯣꯟꯅꯆꯤꯡꯕ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯊꯤꯖꯤꯟꯒꯗꯧꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯗꯨꯗ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯗꯨ ꯑꯔꯦꯝꯕꯗ ꯇꯥꯒꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯝꯕ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯑꯐꯤꯗꯦꯕꯤꯠ ꯄꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯑꯣ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯅ ꯃꯥꯅ ꯄꯥꯝꯃꯤꯕ ꯃꯥꯏꯀꯩꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯊꯤꯖꯤꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯗꯅ ꯊꯤꯖꯤꯜꯍꯟꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯗꯨꯒꯤ ꯊꯤꯖꯤꯜꯂꯤꯕꯗꯨꯒꯤ ꯑꯩꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯇꯕ ꯃꯇꯝꯗ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯃꯤ ꯑꯃ ꯍꯥꯠꯄꯁꯤ ꯑꯩꯅ ꯎꯍꯧꯔꯤꯕ ꯑꯩꯅ ꯁꯥꯈꯤ ꯑꯣꯏꯗꯅ ꯄꯨꯂꯤꯁ ꯃꯃꯥꯡꯁꯤꯗ ꯑꯩ ꯎꯍꯧꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯅ ꯁꯥꯈꯤꯗꯤ ꯁꯨꯡꯄꯤ ꯄꯤꯔꯗꯕ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯂꯩꯀꯥꯏꯗꯨꯗ ꯑꯩꯅ ꯎꯍꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗ ꯑꯣ ꯅꯠꯇ꯭ꯔꯒ ꯀꯣꯔꯠꯅ ꯎꯍꯧꯋꯦ ꯍꯥꯏꯔꯤꯕꯒꯤ ꯄ꯭ꯔꯃꯥꯟꯗꯨ ꯄꯤꯗ꯭ꯔꯕꯅꯤನ ꯃꯤꯗꯨ ꯍꯥꯠꯇꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯎꯍꯧꯔꯤꯕꯗꯨꯕꯨ ꯃꯥꯅ ꯍꯥꯠꯇꯦꯅ ꯍꯥꯏꯔꯦ ꯀꯣꯔꯠꯅ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯍꯥꯏꯕ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯑꯩꯅ ꯎꯍꯧꯋꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯗꯥꯏꯠꯇꯁꯨꯅꯤ ꯃꯁꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯍꯟꯗꯛ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯁꯤꯒꯤ ꯈꯟꯅꯕ ꯅꯠꯇꯅ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛ ꯃꯇꯝꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯄꯥꯎꯗꯝ ꯄꯤꯕ ꯍꯥꯏꯁꯦ ꯁꯤꯇꯤꯖꯟ ꯑꯃꯒꯤꯁꯨ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯁꯤꯇꯤꯖꯟ ꯑꯃꯒꯤꯁꯨ ꯃꯊꯧꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯁꯨꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯃꯁꯤꯒꯤ ꯂꯤꯁꯥꯡ ꯁꯤꯠꯄ ꯋꯥꯔꯤ ꯑꯃ ꯃꯦ 3ꯒꯤ ꯁꯤꯗꯤ ꯚꯣꯜꯀꯦꯅꯣ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯗ ꯍꯦꯛꯇ ꯄꯣꯈꯥꯏꯕ ꯅꯠꯇꯦꯕ ꯃꯅꯨꯡꯁꯤꯗ ꯃꯩꯆꯥꯛ ꯃꯌꯥꯝꯁꯤ ꯀꯨꯏꯅ ꯇꯨꯡꯁꯤꯟꯗꯅ ꯂꯩꯔ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯃꯄꯥ ꯑꯃꯗ ꯄꯣꯈꯥꯏꯗꯣꯏꯅꯦ ꯑꯩꯈꯣꯏ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯒꯨꯝꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯣꯈꯥꯏꯔꯛꯄꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯔꯤ ꯑꯣꯏꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯊꯤꯖꯤꯟꯕꯒꯤ ꯄꯥꯎꯗꯝꯁꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯄꯤꯜ ꯑꯣꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯏꯆꯟꯅ ꯊꯝꯕꯤꯈꯤꯕ ꯀꯣꯏꯁꯟꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯛꯇꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯁꯕꯃꯤꯠ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯀꯔꯝꯕ ꯃꯤꯑꯣꯏ ꯃꯈꯜꯁꯤꯡꯅ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯦꯐꯤꯗꯦꯕꯤꯠꯁꯦ ꯊꯥꯖꯟꯕ ꯌꯥꯕꯒꯦ ꯑꯐꯤꯗꯦꯕꯤꯠ ꯑꯃ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯆꯍꯤ ꯁꯨꯔꯕ ꯍꯥꯏꯕꯗꯤ ꯆꯍꯤ 53 ꯁꯨꯔꯕ ꯃꯤ ꯑꯃꯅ ꯂꯣꯏꯅ ꯄꯤꯕ ꯌꯥꯏ
ko adudi masadi victim oiriba chahi 19 adu mayam singdu child witness adu ada mayam lakpa adu mayam su lobe ai adu bu masida natana mayam na ahamda simatang fei thamjage keno haidi dispatch person haidi thengari ba thodok to da thengari ba o lanjela iba mi khaktana piga dabne haiba leite masida mana commission of inquiry na masidai sida akhoi gi gadget ama thoktana karam ba point da hariba affidavit se proof tawdu inquiry commission si proof tawdu no masi si karam ba gi point da investigation tawdu no haiba gi matang da point khara piri adu point sing si khangba ai example ama lokhachage ai kano dusu regulation akhoi gi commission inquiry na thokpa akhoi gi kano se terms of reference kari da tawdege hai si terms of reference si point manga thongna lay aduga ani suba kaino sina sub close to the su point ani thongna lay punna point taret ta pigadabuni hai riba point is the horakpham kari dagi horakpham oigdagi haibasi mafam du da khundari ba dispatch person singna khangbasu khangani adubu masida natana yamna intellectual oriba Manipur gi kanoda akhoi gi topographical kano stage the issue mayam kari mayam sings da munna khangba lamit to mit phajana munna khangba kamahin tawdana akhoi gi kano si Manipur gi kano sing si honga ibano missing kamahin hengalakhribano kari tawbadagi hengalakhribano haina chingba mamut yam khangba intellectual mayam leiri moi si khangde haiba yaba nate haiba ko aduna makhoi gi commission of inquiry na kai haige bu hairiba thodok sida yamna mamut tana khangba haiba acquainted fact to the acquainted oiba yamna mamut tana khangba mi singduna hairiba affidavit si pibiu haibane adoi tagadi aina dispatch person oiraga su ID samjamna nongmagi chara khara tanjaba tawra chachaba mi adum chelakpa kaimta khanghogdaba oiraga su ID dispatch person ne pide yade haibadi natte adubu mana uba numitu da thokpa ona traga mana chahi manga tara sida hongakpa ko samna haibada kangpokpida chuachampurda masigi thodok si thoktrigai da maitei sing da quick notice piba noi si smai tawta gadi noi gi lai harau tawta gadi noi si mafam sida leibya roi pung tara dagi hena lai harau gi tawba yaroi DC gi permit law su chana roi ka haina mayam leiba dugi khangba mayam admai tawdana lan si thoktrigai gi mamang da su adung khudong thiba mayam laktana akhoi se yamna tawrai adagi mi anoba mayam sangchel example ni goi hajeisi mi anoba mayam sangchelai hindi khangdaba english khangdaba maitron khangdaba mayam sangchelai haiba singsina pula kanda akhoi da swine fine tawrai haiban singba wari mayam lei haiba singsi munna khangba ko aina hojik tamjai si akhang mayam dana haiba degi aina hajeini haiba singsi munna khangba kangbu singsi su affidavit pibase dakar ni haiba affidavit si PBU sin aina hajeisi masida government employee oiriba mi singna ju affidavit se dum piba yabra government gi employee oiba kangbu singse asista moi singsi sidesida affidavit pi si thodok sida thokpa mi singdo uhoba khanghoba mi singdo loina piu haibani mai fact to the acquainted oiba kainoidi sarkar gi thabak tawba mi di asumaran puthokpadu da uhowrasu madu aidi sarkar gi thabak tawbani na aidi asumaran thibokpadu da aidi yaujaroi haiba yaroi asumaran thibadu da mating pangbiu haibane ba commission of inquiry haise adaidu da sarkar gi thabak tawbani na aidi mating pangba yaroi mi hatpado aidi sarkar thabak tawbani na mi hatpado aina hale aina praman piba yaroi or sakhi oirba yaroi haibana te asumaran puthoksi haiba commission na hariba sida fact to the acquainted over me sing PBU haibadina sida adugi fact to acquainted oita ga su saga ge mi thabak to sing di piba yaroi haiba leite ko pide ko man adana fact to the acquainted over me sing do commission of inquiry gi asigi investigation the mateng pangbiu haibina hujiki thaga ge thabak to man su they are also responsible citizen ko responsible employee ni sarkar gi ko adu moi jo dum piba da kha oyen kha Housing miyoi kharagi manungda akiba ama lairize khangjadabagi di oidoine akiba ama lairize karigumba sumaina affidavit pisaluraba natraga ming record pirakana sumaina complaint sort of complaint thangatbasida saru yaru taragadi ming singduna public oira kanda hayeng amuk hanjalaga laiba matamda makhoida atamnana
खन्नना अकी अखंग थोलकद्रा हाइबजे मियोय खरदा सिगुम्बा किबजु थेंगनाबा अखोइना उइये सिगी मतांगदा होजिकी लैरिबा पोसिदा ओजागी ओइबा वाखलोन अमदा थम्बियो ai masidisida achumba puthoksi haiba matam sida aina kiraba achumba sung phangar simai thamjage achumba puthoksi haiba sida ki hauraba o natraga hujiki aina amu hanjan ba yaduise aigi achumba duna prove tawra kanda aisi lande haina haira kanda ngisagi aisi hanjan bai khudong chabda su phangduine bu adu kaigumba aisi lanba oiraba o natraga hai besina maram oidana separate administration si maram chai ka haina hujiki basis da hariba affidavit mayam sidagi investigation mayam sidagi maduna maram oidana prove tawba ta ga aisu hanjan da bai possibility sung leidi ko aduna yam kiman basi su maram chadana pangki ki basu haidi nungdang da chatpa matam da akhoi gi u kitang pungba amasu ko adai da bhut oiramni kaina pangki ki basu masi phatabra khanje aduga asigumba situation leiraba aina haiba piriba affidavit si disclose tawningdraba adoi ta ga di madusu yai ko ai piriba mi se kanano haibasi disclose tawningdraba manung stage di inquiry commission da sil tawa pi giduini kanana pi have to khangoi duini ko masigi si oita ga di DC office ta natraga SDO office ta or natraga misagi affidavit education center sinataba khoi head office ta Imphal da lairiba khoi gi kanoda Imphal gi Imphal hotel da lairiba room number 104 da lairiba head office se hidai stage ta submission tawma tam stage ta aigi affidavit se loina sil tawragani khoi envelope ta loi hapa kanda misagi aina masigi sigi submission tawriba mi mayam sing sigi list ama semi any akhoi swaida tawnariba hangde misagi adugi do kanoda format nama moigi commission pirisi sumaina entry tawpa mi sing sigi maming matha leifam phongba chawwa pung kaya da submit tawi haiba sing si entry tawdawni haina maintain taw adudani mohin kirisi hairi pisaliba list to da masi maming yauk ta agadi hayeng masi kai tawbirakadage sinebako adugumba situation sida Imphal hotel da lairiba 10 room number 104 da lairiba office head office sida aigi maming si sungtak tak thoktana file tawbi adugi provision piri adudi aduju tawpa matamda advocate amagi through da di tawrakada piri base advocate amagi through I wanate id affidavit ama haiba sida affidavit se ngisagi atopa affidavit kanoda education center da di magi team amam lei SDC laigani typewriting tawnaba typewriter ama laigani adagi moine appoint tawba akoigi kano ama ward commissioner ama laigani ko adubu haiba si nataba mafam amada aina tawge haita agadi haiba kano sida aina anywhere dagi id oath act administrator tawba yaba id oath kano tawba ward commissioner ni khangde even judge ni khangde adugi makhada aina tongana id lona tawdoimina ko aduna tongana maigi hariba affidavit laurani ko lauraga aigi copy affidavit copy manga oidoini ko affidavit copy manga si hapa ani aduga envelope amda hapani aduga submit tawni submit tawba sida hariba submission tawba si aigi mingsi hangba yaroi moin kainoidi aisi haidokningdaba mi aman oibagi submission ni haibasi haiduine adudi hojiki thagalaiba mi je genuine oide haibaje cd masagi oath commissioner na tawgibaduna mine oath commissioner na ada wasakpa mafamduda madi identify tawdoine tomba chawbana wasakpani haidi masak identify tawdana wasakpadi yaroidana ko adudi manungda silda laikhrneba aduga list ama oina kana thajan khege haibada nem kirise ko adu itagadi adumaina kiba sigisu unanimous kenoda thajan bayai Hijam sida hena kupa marol khangbining basingna pijariba number sida contact tawbiba yagani ngasigidamakta matang asida tension jari mityang tabiriba pumnamakpu RK production gi maikai dagi thagatjari